मरुइबा पाउ मणिपुर पुलिस कमांडो की टीम अमा मोरेदगी हलकपदा कच्चिंग पुलिस ने यामलाबा हेरोइन अमसुंग WY टैबलेट का कोनन फारे ड्रग की केस चेनबा विलेज चीफ अमसु चांदेल SP की टीम ना फागत पंगमख्रे हौजिक फाउबदा पोपी पांबी थाबगा मरी लेनना विलेज चीफ मंगा फागत पंगमख्रे अमदे था अनिगी मनुंगदा मणिपुरना अहानबो ओइना गिफ्टेड स्कीम हौदोकलगनी हाइना एजुकेशन मिनिस्टर TS बसंत कुमार ना फोंदोख्रे IS News meeting tabiriba khwai punam putaram noksari COVID-19 dagi ngak thoknana bakhutoi na hambiu hand sanitizer sizinabiu mask upiu fitteru ki distance thambiu yariba makai vaccine dose na kapthokpiu seksin bana punamaki yaifabani hauzik pau sandok na bizari Manipur lengakna war on drugs ki campaign mai pakna changsilingai serak asida campaign asidasu achoba thodang loriba Manipur police commando ki team ama more dagi halakpada kakching police na yamlaba drug ka konana fare makhoi dagi heroin kilogram amaga gram sahum kunthra taruk amasung WY tablet kilogram apanga gram chamaga yankhai ma thoirom fagatli hairi hiramastigi matang da kakching SP ki office ta paumi singa unabada SP kakching Shrevets na hai ngasi upung taret lom tabada National Highway chamaga ani kurau pokpida leiba St Joseph English School gi nakanda checking tawda moreda posting tarubadagi halakpa kakching CDO unit ki Maruti Gypsy amadagi drugs singadu fagat khibani makhoi asi special CDO unit khabai soida posting ki damak moredagi halakhibani hairi drug ka konana faraba CDO singadudi CDO unit kakching da attached tawba MPTC gi havildar KS achauba CDO unit kakching da attached tawba 7MR gi rifleman TI Shubha Sothe Kakching CDO unit attached over Imphal West District Police ki Constable Y Dineshwar Maitai Kakching CDO unit attached over 6MR gi rifleman M Prem Sandra amasung N Dorendra Zit Kawi Hairi drug ka konana farabasing asi makhata ba wahang pahang gidamak Kakching Police Station da sinakre Hairi Today in morning at around 7:30 AM, 1.336 kilograms of suspected heroin number 4 powder and 9.151 kilograms of suspected WY tablets were detected and seized by teams of Kakching police. Unfortunately, the seizure was done from one team of Commando Unit Kakching only, which was stationed at More and is under the orders of transfer to Special Commando Unit Khabesoi. Acting on prior information, the operation for the same was launched by our Inspector of Commando Unit Shri S. Birla, assisted by a team of Subedar Khetrumyam Prakash. The commando team, which was posted in More and was under order of posting to Special Unit Commando, was detained, and from their vehicle 100 soap cases containing suspected heroin number 4 and 8 bundles of suspected WY tablets were detected, and also a cash amount of rupees 80,000 was detected from one of the accused persons. The seized article narcotic items along with the arrested persons are being handed over to Kakching Police Station for further legal action. Unit commanders of the commando personnel are also being informed of the same. I take this opportunity to commend the efforts by our OC Commando Unit and Additional SP Shri Binoy for making this seizure and giving a very stern warning to anybody who is involved in drug trade to stop all such activities, because there is no way that we are going to spare anybody who is involved. War on Drugs 2.0 की खोंगजंग की सरकम ओइना ड्रग की केस चेनबा विलेज चीफ अमसु सांडेल SP नरेश नरंजन की टीमना फागत पंगम खिबदा ngasi Chief Minister Nongthongbam Birena team asibu thagatba phongdorakte pharaba mioi adugi maming Thongkholet Haukip alias Max chahi nifumathoi apokpa Daukhosai kawi mahak Chandel district ki manungsana leiba New Channoujang village ki chief ne NDPS ki makhada FIR pankre December thadagi Thongkholet Haukibasi Churachandpur da lotuna leirakibani hairi hauju fawda popi thabaga mari leinana Manipur police na fagatpa village chief punna manga sure haina CM Birena mahaki Facebook post amada phongdorakli
Manipur lengang na changsilliba war on drugs ki campaign asida KNO KRA na saugatkani haina lalholup asigi information and publicity secretary T Simte na khuyek piduna thadorok serol amana fongdorakle serol asina makha tana lub asina ngasi fawwa ain gi wangmada popi thaba singbu saugatpa leitri loinana popi pambi thabana lairaba kokhannabagi amata ngairaba pambai nate black karbar nataba kanglon sumna sathaba yaba thaba kaya ama lairi maramaduna village chief amadi popi pambi thariba miyamna se minister nang thombam biren bu sogatuna singmai da thariba popi pambi singase numi humni gi manungda manghan khinaba appeal tawrakle Hauzik lamdam asigi miyamna thengnari ba wathok singi manungda khwaidagi maru oibadi mayai kaba chinjak amadi masina pirakpa saitheng asini hiram khudingda sayet naba kaya ama leiduna su hairiba hiram asina khwaidagi luba amakhak oiri maramdi hairiba chinjak sing asina khunaya sida tangdu leita daba fibam ama ohen patanatana tungi mirol da su asuki matik saitheng piri masi khangna hauzik lamdam asida leibiri ba mioi khudingmakna drugs amasung masiga mari leinaba singdagi ngakthoknaba makhal kaya gi thorang sing punna lokhatminaba mathok tare masigi mathakta popi pambi thariba khun amadi khunja sing hena kanba lo natraga ek panduna kaisum sangda thambiyu lo lei haibadu utpiyu singjaw singpak singdagi puthorakpa sing aduna tampakta akanba akaknaba phurup amada leiba mioi kharanasu amu oktuna madubu sungdoktuna yelhau miyambu hatok hotnaba manba thabak kana sathari haibasidi laloi phurup kimingda lana uhannaba silliba Singdagi section view haina Committee of Civil Societies Kanglaipak CCSK na thadorokpa serol amana pauzel lakle matang asi yorokpada mayai kaba chinjakta laisuduna leiraba singna wakhal taduna makhata na tawdana ba isa gi tawdang lobiu haina makhata na hairi Tha aningi manungda Manipur na ahanba oina gifted scheme hawdoklagani haina Education Minister T.S. Basanta Kumar na fongdokre ngasi Planning Department na senduna Imphal Hotel gi Sangai Hall da pangthokiba National Startup Day gi thoramda wafamasi Minister T.S. Basanta Kumar na fongdokhibani thoramadu da Health Minister Dr. Shapam Ranjan amadi Additional Chief Secretary Planning V Bunlun Mangna thoiba mithunglen oina saruk yakhi bagaloinana startup kidamak entrepreneurs industrial gi oiba mateng supikhi Minister T.S. Basanta Kumar na makhatara duna gifted scheme asi Manipur gi district singdagi mahairwesa makhangatlaba matung hostel da thamduna makhoi da pokpadagi yaurakliba talent sing adu khangdoklaba matung puthokna bagi damakne scheme asigi damak center na ayaba pirakpaga loinana lupa crore 3 su sanction tawrakle haikhi athubada mafam chaba yenglaga thabak hauragani lamdam asi piklabasu Misinga yengnabada talent laiba miyogi sangna wangna lay masida natana malemgi mafam mayamada IT amadi scientist ki lamda thabak tawba miyoy kaya su laire sahi yankhaironggi mamangda laira lamdam oiramba adu chahi manga asida sakhat thaurangi lamda ahongba kaya purakpa ngamle haikhe was in the last 50 years. All the experts, scientists from Ruchir, Sharma to everyone, experts from Harvard, everyone is saying that. So how do we keep pace? By working hard. As government, we provide the basic, infrastructure, but the hard work has to come from the entrepreneurs and the people who are there, who are talented. Manipur is no shortage of talent. I truly believe it. Per capita talent, in terms of our population, and the talent we have, not only in sports and culture, which showcase us to the world, but entrepreneurially. But we can produce scientists, we can produce the best minds in the Nobel Prize winners. And so I'm very happy to announce here today. I'll take this opportunity to announce a scheme that we are implementing in the Education Department, which is totally new under the lead. Thauramadu Mari Lainana Health Minister Dr. Shapam Ranjan fongdokhibada entrepreneurs sing na puthokliba polam sing adugi market matik sana leihanba mathau tai puthokliba pothok sing adu miyamna pamnagadauba amadi hena magun leihalabadi mapan lamda yonduna global market ta fanghanba yagani entrepreneurs sing gidamak chief minister na lupa crore chama kaithokliba asi mafam sana entrepreneur na seasonaba mathau tai hanadi lamdan si entrepreneur gi masing yamna leiramdaba adu startup asi hawdokpadagi talent leiraba mioi kaya thoraktuna lamdam asigi polam kaya puthokpa ngamle haikhi
He knew that the market was shifting this way. He went in there, went into that MGPS, other I'm successful. So such is the way human to be able to know. Yes, legal complications. I think it's important that we keep that in mind. So Manipur, I think what is lacking is the marketing, that aggression. I think one needs to be aggressive in the marketing. She's at the walk right. It's an everyday thing. Marketing we can also I think it's the same hand thing as so we only know until a sportsy because I always speak of one thing. It's how you market your product in any destination quite it's how they explain. Or the marketing even guides in marketing. Imphal East District ki Andro Police Station ki manung sana laiba Yairipok Lai Manai Khulgi Lai Manai Youth Club Yairipok LYCY ki President bu siba yaba khulai paiduna hatna bu hotna rakhiba thawong bu yaning da bu phongdoktuna lekai adugi miyam na ngasi Yairipok thongkhong gi kaithel masada wakan mifam phamduna January ba miyoi matik saba sairak piu haina dabi tawkhre loina na thodok asida mari leinaba authority na midyang sangbiduna waroisin ama purakna ba hona biu haina JSC ki maikai dagi appeal tawrakle JSC against Oinam Ongbi RK Marilaima Devi Imphal East amasung LYCY na mapung oiba thodang lauduna famkiwa kanmifamaduna sarugyakiba JSC gi co-convener Pukri Hongbam Araba Maitaina Fongdorakibada Oinam Ongbi Manilaima gi yungi mamang miyam na chatnariba lambi mapanda leiba Laibak Pashinduna Thamba Adu Imung Manunga Pau Paunaduna Mamang Sahigi September Gitang Kunipanda Irabo Numit Palan Tauranga Marilaina Manipur Pumbagi Lunan Bagi Lamdu Sengdogna Kiba Aduda LYCY Club na Sengdoki Madugi Makatarakpada Kunaya Sida Chatnaruidaba Taunaruidaba Mong Amada Oinam Manilaimagi Imung Manungna Atamnana Club ki member Tara Henbada Court case Taurakuna Samon Taraki Taudok Adudagi third party Oina JSC ama Semdana Warusinama Purakna Bohonaduna Lakibani Sairaga Sida Ngarang January Gitang Tara Mangada case Palakli ba Imungi Oinam Paiso Hairiba Mioi Asina Makutta Thang Paiduna LYCY Club ki President ki Thaupuriba Konsam Sanjit Kumar bu Hatkani Haina Satharaki ba Thawong Aduda Haunaruba Laitana Lekai Miam na Hauraktuna Ngarangi Miam gi Ihawadu Haurakibani Haike Arabana Makhatana Haikebada LYCY Amade Laimanai Khulgi Miam na Ihaw Amade Hingsagi Thabak Pamde Ingna Sikna Santi Oina Laiminaba Pami Maramaduna Hauzik Miam na Satnari Lambi Asigi Aroi Bawarusin Ama Puraknaba Mari Lainaba Loisangi authorities Ingna Honabiu Amade Mi Buhatna Bohonaba Oinam Paisobu Ek na Jingba Panduna Matik Sabaj Sairak Pigadabani Lekai Miam ga Yanaba ama Puraktriba Fawa Paiso jail the Tambiu Haina Arabana Fongdorakhe. Manipuri departments na Hariba Lamgi dispute Oriba, Lams Atuba Tamdamian Jambiba, Amadi, Ladiba, situations as the Santi Raknabagi, Atuba, Aduma, Torangadu, Marina, but department hair authority, Sibira. Nabagi damakta by JSC Muchalaga, Lena Youth Club ki, Adunaba, President, the Miam Muchalaga, and Muna Hajari, Lorena, Bajuhojik, by the victim Moriba, but the Tang Paraga, President Muhaki Harmiba, Misak, Mimina, Oina, Paiso Hariba, Yana, me, or Ragazu, me man from Mahakse, Mahakse, Patikzaba, Indi, Aduna Chalak to Pibiraga, Akwagi Asumba Justice Laki Bounty, Mahakse. Kachum Sangda, or Natagana, Lokap Tambiraga, Miang, Mana, Patan, but Tapan the Yan never get to Magasu, with the dimension of Sibira can have it has a Tanzai. Manipur Sahitya Samiti Taubal Linkatuna Taubal Maikaida Ladiba Aiba Ai Bisingbo Sahitya Gilam the Lamzing to Nalakpa Sahi Kunmapan Mapung Parak Bagaloina Samiti Sigi Kumapan Suba Mapokumun Numit Toram Ngasi Taubal Okram the Leba Paradise English School da Pangtokre Tauramadu the Manipuri Sahitya Parishat Taubal District Branch Wangzingi President Moirangtem Rajendrana Athoba Mitung Manipur Sahitya Samiti Taubalgi President Soiriba retired Wing Commander Akoizam Devendra Nathoramapu Umadi Manipur Sahitya Samiti Taubal Vice President Laimuzam Manauna Akhanaba Mitung Oina Saruk Yaki, Taurangi Mapung Oimba Sarukama Oina, Wangang Loi Kayana, Manipur Sahitya Samiti Taubal, Oira Kibagi Nungi Oiba Awa Nungaibu, Wari Kaya Fongdok na Kibaga Loidana, Tongan Tongan ba Award Sing,
फंगलक्रब समिति की मेंबर सिंह नेशनल अवार्डी एन तोम्बा साहित्य अवार्डी डॉक्टर टी कुंजेश्वर अमसुंग निंगोम्बम इमो समिति की फॉर्मर वाइस प्रेसिडेंट डॉक्टर के एस मंगलेम फाउंडर ट्रेजरर ओ ब्रजमोहन अमदी फाउंडर सेक्रेटरी एस रघुमणिबु पुनिंग थौगलदुना असंब खुदोल सिंह तमखे लोइनना मणिपुरी वरी मसा अयीबी खरगी मरमदा खननैनबा हाइबा हिरमदा वाई इंदिरा देवीना मॉडरेटर होइदुना सिम्पोजियम अमसु पांगथोखे एस नवदीप टी कुंजेश्वर अमदी डॉक्टर एल अनन्ना रिसोर्स पर्सन सिंह ओइना वा nganखे राज्य सभा की एमपी सना जौबलई सेम्बना ngarang टेक्नोपल डिस्ट्रिक्ट की मनुंग सनबा क्वाथा खुलदा हकथेंगनन सत्तुना प्रधानमंत्री उजाला योजना 2.0 की मखादा क्वाथा खुलेन अमदी क्वाथा खुनौ की बेनिफिशियरी कुंट्रादा गैस सिलेंडर अमदी स्टॉप यंथोखरे बेनिफिशियरी कुंट्रा अदु कुंतरेट अमना क्वाथा खुलेन गिनी अहुम अमना क्वाथा खुनौ गिनी हाइरी खोंगसदा सिगी मनुंग सन्ना क्वाथा विलेज की साखवा थौरांगा मरी लेनना क्वाथा अपुनबा थौदांग लुप कौबा क्वाथा की जॉइंट कमिटी अमसु सेमखी हाइरी एमपी सना जावना इम्फाल दगी किलोमीटर सामगा तरा तरेट रोम सटलग लेबा क्वाथा खुनौगी हजिक ओइरिबा फिबम सिंह येंसिनखिबगा लोइनना खुंजा सिंहनसु उनदुना वारी सानखि हाइरी सटलिबा जनवरी था सिगी तांग तरादा लू गोलमई गाइफू सिलू कबुइबू मणिपुर हाई कोर्ट की जज ओइना सुप्रीम कोर्ट की कॉलेजियम मिफमना प्रमोट तौरखिबदा कबुई यूनियन मणिपुर हराउबा फोंदोरकले कबुई नुपी सिंहबु अवांग थाकता पुखतपीबा असिदा कबुई अमा ओइना सौथोक्सनिंगाई नि हाइना यूनियन असिना थादोरकपा सेरोल अमदा फोंदोरकले लंबी मपानदा मफम सादना इंसांग नापी अमदि पोतसै योनसिनबा लोइनना गाड़ी खामजिनबना लंबी चथोक चसिन तौबदा अपनबा कया पीरिबा सिगी येंगलगा ngase ट्रैफिक अवेयरनेस कैंपेन अमा इम्फाल की खुराई लमलोंगदा सथखरे कैंपेन अदु नेशनल रोड सेफ्टी वीक का मरी लेनना इम्फाल ईस्ट की एसपी की सुपरविजन मखादा लमलोंग की मफम सिंगदा पांगथोखिबनी कैंपेन अदु बुलुचिंखिबा एडिशनल एसपी ट्रैफिक कैसाम बिजोय कुमारना लमदमसिगी मियाम पुंबना भाप तामिनसी हाइबा वाफम फोंगदोरकले अमरोमदा नेशनल रोड सेफ्टी वीक का मरी लेनना ट्रैफिक कंट्रोल पुलिस विंग मणिपुरना ट्रैफिक रूल की चना कांगलोन अमदी पाउताक याउबा लिफलेट सिंह मियामदा ngasi यंथोखरे लिफलेट असिदा गाड़ी करमना थौगनी गाड़ी थौरिंगाइदा करी तौगनी करी तौरोय हाइबना चिंगबा वारोल सिंह याउरी मसिगी मथक्ता करी तौरबदी फाइन तागनी हाइबगी मतंगदसु लिफलेट असिदा याउरी मरगसिदा लाकदौरिबा जनवरी 13 रिपब्लिक डे थौरंग मरी लेनना सेक्शन थौरंग लखटपा ओइना ngasisu सीडीओ इम्फाल वेस्ट की टीम अमना संगाई प्रो मनिंग लेकाई की अकोइबदा लेबा युमथोंग खुदिंग संगदुना थीबु हुंबगी थबक सथखरे ngasi ayuk pung 3 tagina ayuk pung 3 makhai fawba chathakhiba search operation aduda yum marifudra gi miyoi chamaga yankhai sak khangdokhe afa afundi yaukhide School Sports Promotion Committee na sinduna numit nini subna satharaki ba third inter school sports meet 2023 ngarang loisin khrei loisin bagi thoromda furit sabam manidhon MLA Lakhipur Kausik Rai Yogender Singha Project Director Purnendu Das State Joint Secretary Kriya Bharati Irom Gauramani Retired Inspector Assam Police Amade Raju Singha Secretary Thang Tana Mifamgi पू अथोइब मिथुंग अमदी इकाई खुमनब मिथुंग सिंह ओइना सरुक याखे अरोइबदा मना यंथोकपगा मरी लेनना MLA कौशिक रायना लखीपुर असे साना खोनबदा हेना थावा याउबा अमदी सानरोइ मसिंग यामना लेबा केंद्र अमनी नेशनल अमदी इंटरनेशनल की थाकता सरुक यारुरबा सानरोइ कया अम लेरी मखोइना करिगुम्बा अम मथौक ताबा मतमदा मतेंग पांगदुना इंटरनेशनल की अवांगबा थाकता पुखतना बहोना फमथोई हाइखे स्कूल कुन मरी की सानरोइ साट्रुक कुन हेनबना सरुक याकिबा स्पोर्ट्स मीट असिगी फाइनल मैच ता मकोंग मथंग ताखरबा सिंगदा मना मथुम सिंह असे यंथोकतुना स्पोर्ट्स मीट असे मपुंग फाना लोइसिनखे कमेटी जो बना है और इन्होंने जो अरेंजमेंट किया है उनको मैं धन्यवाद देता हूं और मेरा एक एश्योरेंस है कि मैं ये चाहता हूं कि हमारा लखीमपुर जो है इस एरिया जो है यहाँ स्पोर्ट्स का बहुत ज्यादा लोग हैं, बच्चे हैं जो स्पोर्ट्स के साथ इंटरेस्ट है, इसलिए इस एरिया में स्पोर्ट्स को कैसे बढ़ावा दिया जाए, स्पोर्ट्स को आगे कैसे और किया जाए, अच्छे से ऑर्गेनाइज किया जाए, ये मेरा भी कोशिश है। मैं इस कमेटी को एश्योर करता हूं कि हम लोग हर स्कूल में ऐसे कैंप करेंगे।
kum naina lamamada lamamada paiba lamlaki usek sadangman haina khangnaba usek makhalasi chahi marifudra marigi matungna amuk hana manipurgi loktak patki hubidak amadi takmugi mafamda miyamna uba fangkhre malemda atangba makhal ama oriba pungkak sauba nganu makhalasi maruoina Asia Europe United States amadi Canada da fangba makhal ama oibaga loinana Indian subcontinent ta yamna tangna lakpa usek makhal amasu oiri Chief Minister N Birenna mahaki social media Facebook account ta phongtorapagi matungina hairiba usek makhalasi masing kuntaruk loktak patki hubidak area da uba fangki hairi Tripura da leba Takhel Thangta Academy and Major Singthamia Memorial Library gi ahumlak suba mapok kumon thoram ngasi Santi Para Torok Pokpi Tripura West da Takhel Thangta Academy and Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Manipur ani na punna sinduna pangthokre ngasi gi thoram maduda Antora Sarkar Deb Chairman West District Sabadipati Joy Chandra Konthozam President UCM Luang Sangbam Jingkai Advisor Justice Committee Anglo-Manipuri 1891 Freedom Fighter Family Chongtham Ibungo B Singh General Secretary Chongthamia Memorial Committee RK Sanahanbi President Kanglai Imalo KIL Haikruzam Sanauba Vice President Akomlo Johnson Thiam General Secretary KSA Bedeshini Wahengbam Executive Member Singna Saruk Yaki AMALA Local Area Development Scheme gi makhada Endowment Mar Friendship Bridge ki opposite da Saba Waiting State amangasi Minister led pau haukipna haunabi matungina sangakre thoromaduda Manipuri Muslim Council More amusung Moregi CSO Singamadi Women Organization Nupi Kunai Sakhat Lamjeng Lupki Ima Iben Singh Nasaruk Yaki Minister led pau haukipna More Town se Sakhat Hanba Amadi Nungsi Zanana Lemina Duna Sakhat pa More Haibadu Oihanaba Pambagi Wafam Fongdoke Election Commission Kaukiba National Parties Kutingmaki President Chairperson amadi General Secretary Singh Remote Voting Machine gi matangda khanabagi mifam pangthokpa haukre mifam aduda Technical Expert Committee gi member Singh Susaruk Yakhi poll body asina domestic migrant singna multi constituency electronic voting machine gi khuthangda pothadaba yahanabagi wafam puthokle hariba no bai via masida kendra humputrani thoiromda polling booth mafam amadigi sizinabasu yagani anauba thausilasi chatnaba tarabadi migrant singidama awonba ama purakpa ngamlagani haiki paugi maraktatna tenma break amatang logzari Ana Layengi office ki thabak amadi koi bachatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Amukana taramlok sari makhataba pao Manipur da haukiba pung kunmari da miyoy amata COVID-19 positive oiba thengnakhide active case amata leitre COVID common control room dagi thadorokpa report ki matungina fagalapagi changsa da marifudra nipan ga dasmik mari tarukta lengdana leiri Manipur da ngasi fawda punna miyoy lakh 13,63 samaga marifuni thoi COVID test tawkhibagi manungda COVID positive oikiba miyoy punna lakh ama 19,38 kunmari sukre amade lamdamasida laisat asina maram oiraga laikidaba apunba migi masingna 19,94 da leiri Haukiba pung kunmari da India da nungna miyoy sa magataramari COVID positive oire laina asina maram oiraga miyoy amata leitaba yaukhide faglapagi sangsa da marifudra nipan ga dasmik nipan amada
Lady, Apunba confirmed case na Koti Madi Lak Nifutaruk listing Marifuma Toy Samaga Yankai Mari Yokre, active case na listing Aniga Samaga Taramapanda Hantarakle, Laina Sinamara Muraga Lekitaba Migi Masing, Lak Manga listing Contra Satret Kuntarukni, Laina Steginaba Fatana Disars Tokiba Migi Masing na Koti Mari Lak Nifuma Toyga, listing Nifunipanga Sahungo Supnama Pane, Laina Steging Aktok Nababexan Kaptokiba Punba Migi Masing na Koti Sani Kun Lak Tarat Hinkre, Maliam Gioina, Kobilasan acquiring in a sola Balabak Singi Manunda USN Ahanba, Indiana and Subadamani, France na Ahum Subada Lady, Awang Nong Pok State Ki Oina Assam na Ahanba, Mizoram Nani Subamadi, Manipur na Ahum Subada Lady. Union Home Minister Amit Shah na kumja Lisingani ga Kontratarukta Guzarata Pangthoka Dauriba Lisingani Kontrataruk Olympics ki Semga Sagat Kada Basingi Matangda Mifam Pangthoktuna review Tokre Amit Shah na ngarang Ahmedabad ta Awang Bathaki review meeting ama Pangthoktuna state atuda international level da infrastructure Semgat namba Marilay namasing da Khangan K Mifam atuda Chief Minister Bhupendra Patel amade Sports Minister Harsh Sanghvi su saruk yakhe Lisingani ga Kontrataruk Olympics ta Pangthoka Dauriba Narendra Modi Stadium Manakta Sagatli Sardar Vallabhbhai Patel Sports Enclave Tashu international level infrastructure Semgat Nabasu Amit Shah na Khangan ki hairi. Hauzik sanabagi pau amuk lobirasi. Sanabagi pau pizeri. Ngasi Tamelon District ki Tausem Subdivision ki manung sa nalayba Phaitol Playground da TSA Winner Cup 2023 Open Football Tournament ama Thadao Students Association TSA Jiribam amadi Tamenglong branch sinduna hawdokre. Tang kun ma thoi fau ba pangthokadaba tournament asida puna team tara na sorok yari hawdopagi thoramaduda KCA Tausem Block ki Joint Secretary L Minthang Shingsan amade Phaitol khungi Pastor su sorok yaki ngasi hawdoki bagi match atuda Joint Brother FC Makhwang Len amade Joint Brother FC Gilgal team anina sanakhe opening match atuda Joint Brother FC Makhai Len na Joint Brother FC bu goal ani sinoda maithiba piki hayengi first match ta Phaitol FC B ga Sejang YC amadi second match na UBFC Makhailen amadi UPC Uchathol sanagani miyam na tournament asibu yengba lakna ba madi mapung phanna ba KCA Tausem Block ki Joint Secretary L Minthang Singsan na miyam da appeal tawrakle Salibatha Sik Taramapandagi Kunithoi Fauba Maharashtra na Yumbu Oiraga Maharashtra gi Sardida Pangthoka Dauriba Tarasuba AITWPF National Traditional Wrestling and Pancrason Championship 2022 da Saruk Yagadaba Manipur team ngasi state thadokre Manipur gi team adu All Manipur Traditional Belt Wrestling Association ki President su oiriba amuko gi General Secretary Dr. Norendra Thoksom na Imphal gi Khumal Lampak Sports Complex tagi lamthaba gi thoromaduda All Manipur Traditional Belt Wrestling Association ki General Secretary Chongtham Ibol Technical Director Thodam Udoistan National Referee and Judge Dr. Huidrom Roman All Manipur Yogashna Sports Association ki President Dr. Naurem Saubu Susar Gyaki Manipur Team Team Manager Coach T. Risikant Sharma MPSC Team Coach L. Gokul Chandra Female Coach L. Chitambala Official NG Hana Nakhurauni loina na sanaroi kunni pa na saruk yari Dr. Norendra Thoksom na phongdokhibada Bell Wrestling haiba masana si aikoi gi ipai pu singai khoi gi damak thambiram banat ki masana mukna ga yamna manaba maram na yamna chanai mamang da su medal kaya lawrpa ngamkhre handak su soidana medal kaya lawrpa ngamgani thajai haike Ngasisi ekoi tararak suba All India ki National Championship si ekoi Manipur ki team yaw na ba ekoi position na ba khungsan ga tawre adu yam luri badi ekoi ngasisi chatta bagi phibam da lerama bani aduna aina pungning chingsinjara bada School Minister Honorable Mingon Kandara bada Govindas kunthau jamna chatta ba yade hari bati distant masana ga mai lena ba su bel racing di ekoi Manipur yam chana jabani na mana aya ba phibira ne ko chana na ba cha chilere gari reti lere maramadu dai hajaning badi ekoi andar pangthok ko to ba Maharashtra Tagodori pa Maharashtra ki city hai ba jaga tu tarada suba All India ki pakthok ko bani matlab mamang de koi national championship hai ba masana si de koi Manipur team si
कैरेक्टर लौर खरबनी अंदर अखोई स्ट्रेंथ से खिचितंग वाले अदुबा खरा लैरी लाकदो खरा सुलै District Football Association Sinduna Satliba Tha Sigi Nipandagi knockout basis da team Taret na saruk yaraga DSA Kakchingi Sanabungda Satharagli Batara Taret Suba DSA Trophy State Level Invitation Football Tournament ki second semi-final match ngase sanaki bada SAO Kaksingna UBSA Mantakpu goal Mari Sinoda Maithiba Pituna final sangkre match asi Maipa Kraba SAO Kaksingi goal Mari Adu S Asokumarna match ki minute yang kaitaruk amadi Humpudra Nithoi Subada Matang Sitna Timgi Ahanwa Madi Ani Suba goal Sanke L Dinku Amadi M Kennedy na match ki minute Mari Futaruk Amadi Mari Fudra Satpada Matang Sitna Timgi Ahum Suba Madi Mari Suba goal Sanke tournament asigi final match tangasi Maipa Kraba SAO Kalsing amadi SWC Kairakna Sanaragani. All Manipur Polo Association Sinduna Mapakang Jaibungda Team Kun Humdoida knockout basis da Chatharakli ba Kontranipan Suba men's state level polo tournament king asi sanaki ba match samada Linthoingan bi Kangjai Lob bi Thangoi banna Kripsa Polo Club Naurem Thong bu Panjil Taruk Ahumda Maithiba Pikre match asi Maipak Rabal Linthoingan bi Kangjai Lob Bigi Panjil Tarukadu Paikombana Timgi Panjil Ahum Janke Prakasna Timgi Panjil Ani Janke Victor na Ama Janke Atopa match samada KMM Riding School A Singjamaina Lamphel Polo Club Bibu Panjil Nipan Amada Maithiba Pikre match asi Maipa Kraba KMM Riding School Egi Panjil Nipan adu W Johnny L Tarun Amadi CS Ajitna Tim Gidamak Panjil Ani Ani Janki O Saitazit Amadi M Homena Panjil Amamam Sanke Hauzik ay nga sagi pau amuk pizari. Ngasi oiba yung sagi pau da ngasi Manipur da khwaidagi sabgi chang degree Celsius kunithoi dasmik mapan oikhibaga loinana khwaidagi ingbana degree Celsius taret oikhe nungsita yauba isting manilgi chang ayukta sada marifutaruk amadi nungthildana sada nifumathoi oikhe. Loisalak pada marui bapau amuka na pizari. Manipur Police Commando ki team ama moredagi halak pada Kakching Police na yamlaba heroin amasung WY tablet ka kona na fare. Drug ki case ta Chenaba Village Chief amasu Chandel SP ki team na fagat pangamkre hauzik fawbada popi pambi thabaga mari lainana Village Chief manga su fagat pangamkre amade tha ani ki manungda Manipur na ahanba oina gifted scheme hogdoklagani haina Education Minister TS Basanta Kumar na phongdokre IS News miling tabi di basingbu amukan na krumzari.